Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari Oihanbada maruoiba headline. Afava khunai ama Oihanbada CSO singna achauba thodang lobiyu haina khogendra khomdramna phongdorakli. Gari manungda chingnaningai oiba mawngda maina chaktuna siraga leramba Roven Misigi matangda khongjang changsingkhrai. Question leak oibagi matangda cyber crime da report tawkhre haina ozitna phongdorakli. Pausandona pijari. Afava khunai ama Oihanbada CSO singna achauba thodang lobiyu haina khogendro khomdramna phongdokhre. Achangba khunai ama sembada media gi thodang haiba hiramda Ethno Heritage Council Harikon sinduna ngarang nomagi oiba media conclave with Harikon haiba thoram ama konung mamangda leba Manipur Dance College pangthokre. Thoramduda Editors Guild EZM Manipur gi President Khogendro Khomdram, All Manipur Working Journalists Union Amzu gi President Bijoy Kakching Tabam, Harikon gi President Yumkhaibam Sujit Kumar, Kumanam Mathang Shitna Chief Guest of Honor Amadi, President Oina Saruyaki. Thoramduda Chief Guest ki warol piraduna Khogendro Khomdramna hai. Chakpada Amadi Afava khunai ama Oihanaba honabada lamdam sigi leiriba Civil Society Organization CSO singna mating leina achauba thodang lobiyu. Media singbusu ayet apan leitana thabak tawhanba amadi machin menaba honarakpada CSO singna angamba mateng panghaningbagi apamba su phongdokhi. Thoramduda sarukyakiba pawmi singda acham khudol piduna ikai khumnabasu utki. Gari manungda chingnaningai oiba mawangda maina chaktuna siraga leramba Roven Misigi matangda khongjang senkhre. Tha asigi haukiba tang amagi numidang wairam pung 3:45 rom taba matamda gari manungda maina chaktuna siraga leramba thokchom Roven Misigi matangda achumba langla langjil puthokpiyu haiduna ngasi iroisembada wakatmi pham chathakre. Misi adugi matangda semkiba JAC Maira Paibi amadi club na sinduna chathakiba wakatmi pham aduga mari leinana JAC gi convener Irom Fulendrona phongdorakpada tha asigi tang amagi numidang wairam pung 3:45 tarakpada Lamboy khonang khong chongtham lerakta Meeoi ama drop toram laba matung ikan kanadana gari adu mai hoduna chakpadagi thokchom Roven mahakna thoriba gari adugi manungda sina phangle habigi paw phangki. Loinana thodok asi yamna chingnaningai oiba thodok amani maramdi thokchom Roven thoriba gari adu khanghodana mai hoduna chaklaklabasu gari gidamak mahakna gari adugi thong hangdoktuna mathwai hingnaba gari adudagi mapanda thoktribano amadi gari manungda maina chaktuna siba habasi miyamna su tabada thazaroidoba wafam amani. Thodok asi kanaguma Meeoi kharana loktuna duna senba thodok oigani. Maram aduna mihad asida chenariba Meeoi sing adu athuba matamda mari leinaba singna faduna maralgi matung ina chairak pibiyo haina JAC gi convener gi maikadagi mari leinaba singda appeal tawrakli. Question leak oibagi matangda cyber crime da report tawkhre haina ozitna phongdorakli. Ngasi Council of Higher Secondary Education Manipur Kosemna Lauba handak chahigi class 12 parikya gi ngasi physics subject thokpada question leak oi haiba wafam ama thorakpa thinore tasengmadi question leak oibana te parikya hoduna question yen thokraba matungda social media gi khuthangda question thadonarakpani haina Kosem gi chairman Ozitna phongdorakli. Pauche asina Bosem gi chairman Ozitka telephone da wari sanaduna hiram asigi matangda pau loba matamda mahakna phongdorakhibadi question leak oi haibigi wafam laklibasi ngasi parikya hukraba matung pung 8:39 taba matamdani. Hairiba matam asi parikya thagadoriba maheirosingda question yenthokduna answer khumba haunaraba matamni. Aduna question leak oi haiba natte masa masada phanglaba question adudagi amana amada social media gi khutangda thadoknaba oigani haina phongdokhi. Mahakna makhatana hai pau asi hek tabaga thintaba tawdana Kosem gi maikadigi cyber crime da ngasi ayu pung 13 taba matamda official over report tawkhre loinana matawkaramna social media gi khuthangda question thadoklibano haibagi maram khangba ngamlagani loinana thodok aduda Chenaba Meeoi sing masak khanglaba matungda makhoigi mathakta ain gi oiba thabak chapchan lokhatkani hainasu phongdorakli. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Len yauna chukiba nonglai nungsina kaya yamna sokhan krabage haibagi report pikhalangnaba khangan khre.
Chaliba tha asigi haukiba tang ama amadi anigi lonaba ahingda lamdam asigi tongan tonganba mafam kayada akanba mongda akhak arauga loinana len yauna chukiba nonglai nukshit aduna maram oiraga mafam kayada manamasing amadi yum kupliba ZITC jinga humdokkibadagi amang ata kaya thokrai maru oina lamdam asigi lawmisingna thajariba ensang napisingda paksana lensing aduna kaya yamna amang ata thokan khrabage haibagi report ama district singda leriba horticulture and soil conservation gi district officer singna lakliba March 5 fawagi manungda pikhalaknaba directorate asi director K Devadatta Sharma na khangan khrei Hiramasigi matangda paumishinga unaba amada director K Devadatta Sharma na makhatana phondokibada Hairiba district officer singdagi report ama kauriba asi maru oina lamdam asida miyamna asuk wana ringai cherag asida lena maram oiraga lawmi shingi manama sing ensang napi sing thajariba sing adu kaya yamna amang ata thokan khrabage haiba khangdoknabani loinana pikhalakliba report adugi matung inna lawmi singda yamba yamdaba compensation kharada oirabasu department asina matam chana piba yanaba lokhalakpa khongthangni haiba wafam director na pamishingda thamkhi Ngarian chingtaktagi KCP PWG kadar ani khulaiga konana fare Imphal East District Irilbung Police Station na konba Ngarian chinga naknana leba Kapur Sungpham Androda KCP PWG active cadre ani Manipur Police na fagat pangamlei Manipur Police na fagalaba KCP PWG active cadre ani adudi Yumnang Abung Singh atopa mamingna chingakpa chahi 38 amasung Thangjam Joy Kumar Singh chahi Yankhaini thoi kawi makhoi animak niyam lana miyamdagi sel khaibada Chenaba Meeoi ni hari makhoi ani dagi 9mm pistol ani ga loinana magazine ani Chinese hand grenade ani kapayariba 9mm gi maru tara kapayariba 5.65mm insas ki maru tara insas rifle ama amasung ceiling bag ama makhoi ani dagi Manipur police na fagat pangamle hari Ngasi ko semna lauba 12 exam gi physics subject question leak oirakpa asida Chenaba sing fagatuna akan bacherak piu haina sukna phongdorakli Council of Higher Secondary Education Manipur ko semna lauba higher secondary exam gi ngasi physics subject thokpa numit asida yamna chauna question leak oiba thingnari tongan ba WhatsApp group singda question thadok thajin tawbagi chapchaba khudam changdam phangle haina ngasi students of Kanglaipak Suki head office ta pangthopa paugi mifam amada Suki general secretary TH Tarun Kumar na phongdokrei Mahana makhatana question leak oiba adugi matangda paumishingda phongdokhibadi ngasi pung 10 dagi examination haugadaba matam watlingaida WhatsApp group singda question ngasi parikya tawgadaba physics ki question thanaramba thengnakhi Hauzi Kanglaipak Manipur da pangtholiba kosemna lauba 12 parikha gi oiro bosemna lauba class 10 gi exam khudimakta question leak oirakpa haibasi yamna laibak thibani Question leak oibagi wathokta Meeoi kaya farabasu hena akanba cherak phangdaba maramna akiba leitana adum toina question leak ohelekli asigumba thabak asida Chenaba Meeoi khudimak hena kanba mawongi oiba chap chabe action lokpapiyo haiki mahakna makhatana hai mamangi examination digi handak chahida pangtholiba exam sing asidane hena yamna toina question leak oirakpa asi examination pangthokpada achauba thodang loriba authorities singi marakta karigumba khara leire haba tapani adubu athuba matamda thidokpa mathoktai loinana maduda kana chainari banu haiba dusu khangdokadabani maru oina examination asibu sinbi langbi riba Council of Higher Secondary Education Manipurna thuna yangna thidoktuna Chenaba sing phagakadabani Loinana hanadagi hena kanba action lokhatpinabasu suki makedagi haijari masida karigumba kosemna hena kanba khongjang lokhatrabadi mahairoi khunaigidamak sukna lamdam asigi mahairoi amadi mayamga khusamnaduna hena akanba khongjang chansinduna fatraba thabaksing asi tawriba mioising asida yade haiba chapchana khangalagani haina Students Union of Kanglaipak sukna phongdorakli Brown sugar ka konana Meeoi ani farei Manipurda lona thingkraba nisagi potlam sing fagatpagi thabak leptana chathari khongthang asiki manung channa ngarang su Manipur police na soft gas ke arumba yauraga punna gram chanipanga kunipangi oigadaba brown sugar case kun amadi madubo haptuna purakpa four wheeler amaga Senapati district ki Senapati police station gi manung chanba national highway gi upper katingkong karong dagi Meeoi ani fare hari faraba Meeoi ani adudi Biswajit Hazarika chahi nifutaruk amasung Mr Alfan Hargut chahi kuntrani pani hari
International boxer amadi MPCC gi SP Laishram Sarita Run Chandel Run Marathon gi ambassador hapkre. Tha asigi tara mangada pangthokadoriba Run Chandel Run gidamak saknairabi International Boxer Loinana Manipur Police Sporting Club MPSC gi Superintendent of Police SP Laishram Sarita bu Marathon ambassador oina hapkre. Assam Rifles na District Sports Association Chandel amasung Y Zatrevas na punna sindo na pangthokadoriba event asida sahi tara taruk makhagi nupa macha amasung nupi macha gi kilometer manga gi lamjel kilometer manga amasung kilometer tarani thogi nupa amasung nupi gi open category lamjel amadi sahi nifu manga mathaki special dream run su pangthokani kilometer tarani thogi nupa amasung nupi gi open category lamjelda Chandel gi Haibunglok Khuldagi lamtharaga Zafauda leiba Maha Union Government Higher Secondary School ground da lamthungpam oigani Amaromda kilometer manga gi lamjelna Thoral Turf ground dagi lamthagani fitness fun amasung community spirit na yumpham oiba event asigidamak Laishram Saritabu organizing committee na marathon ambassador oina hapkhibani hari Harautel Saramba Kukigi bunker thugai khrei Security Force na ngarang Kangpopi District ki Leimakhong Police Station gi manung chenba Harautel area da combing operation chathaba matamda Kuki terrorist singna ain kaina Saramba bunker ama thugai duna manghan khre hari ngarang National Highway 2 da akanba security gi checking tharangi makhada tongan ba potlam sing pushilakpa gari jani ga maudra manga Imphal yor khre hari amaromda lamdam asigi tongan ba mafam singda Nakas checkpoint chamaga mapan hangdoktuna lambi chatpasingda ain kaiba pot chasing puthok pusin tawduna chatpra habigi yengsinbagi thabak chathari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba pau amuka hana pizari Afaba kunai ama Oihanbada CSO singna achoba thodang lobiyu haina khogendra khomdrauna phongdoragli Gari manungda chingna ningai oiba mawangda maina chaktuna siraga leramba Roven Misigi matangda khungjang chingsinkhrai. Koisan League oibagi matangda cyber crime da report tawkhrai haina ozitna phongdorakli. Matang asida Loyalam E-PAO na numidangi pau pibil lezari tabiri ba khudimako amuka hana khurumjari.